पाउसेद यंफम ओइबा मरु ओइबा पाउ खरा अपडेट तौजरे मणिपुर की PDRD ग्रांट की सेंफम थादोखरे डिपार्टमेंट ऑफ एक्सपेंडिचर मिनिस्ट्री ऑफ फाइनेंस न मणिपुर जौन स्टेट तरागा तरेट के पोस्ट डेवलपमेंट रेवेन्यू डिफिसिट ग्रांट PDRD की मंगा सुबह इंस्टॉलमेंट की अपन सेंफम लुपा करोड़ लिसिंग मपन चनिपान हुमपुद्रा मथोय थादोरखरे मिनिस्ट्री ऑफ फाइनेंस की डिपार्टमेंट ऑफ एक्सपेंडिचर नगरक थादोरकिबा PDRD की ग्रांट की सेंफम मदुदा मणिपुर की लुपा करोड़ चनी तरा दशमिक अहुम अहुम यावरे ngarang thadoraki senpam hasi yauraka manipur gi wena ngasi phawbada state asida PDRD gi grant ki senpam lupa crore lising ama subna yankai mathoi dasmik taruk taret asi phangkhre senba sahi lising ani kumathoi kunithoi gi oina tarama suba finance commission na piba recommendation gi matungina post development revenue deficit grant phangliba state taraga taret adude Manipur, Andhra Pradesh, Assam, Haryana, Himachal Pradesh, Karnataka, Kerala, Meghalaya, Mizoram, Nagaland, Punjab, Rajasthan, Sikkim, Tamil Nadu, Tripura, Uttarakhand, amadi West Bengal ne. Post Devolution Revenue Deficit Grant के सेंफम मसी Constitution के Article 275 के मखादा स्टेट सिंह पीबने मसी के सेंफम मसी तारामह सुबह फाइनेंस कमीशन के रिकमेंडेशन के मतुंगन स्टेट के पोस्ट डिवोल्यूशन रेवेन्यू अकाउंट लेब अहोबा तु मेनखत बंगमनरब था की ओइना इंस्टॉलमेंट स्टेट सिंग सेंटर पीबनी हाइरे सेंफम मसी स्टेट सिंग फंगनबगी क्राइटेरिया अमसुंग फंगदब सेंफम की चांग असी कमीशन लेपने मसी माफुंगना सेंबा सही दिसिंग अनि कुनमाथोय कुनिथोय की एसएस डिवोल्यूशन अदु येंगलब मतुंगदा स्टेट की रेवेन्यू अमदे एक्सपेंडिचर की चांग अदुगी मरक्ता लेरिबा अहोबा दु येंगलग कमीशन लेपने सेंबा सही लिसिंग अनि कुनमाथोय कुनिथोय की ओइना स्टेट तरा तरेट असिगी पोस्ट डेवलपमेंट डेफिसिट ग्रांट के सेंपम बची पुन्ना लुपा करोड़ लाख अमा लिसिंग तरा गनि पन चमरी यंखै गनि थोइने मसिगी मरुंग धाउसु फावबदा स्टेट तरा ग तरेट असिदा मंगा सोबा इंस्टॉलमेंट फावबदा लुपा करोड़ लिसिंग निफुगा मपन चहुम यंखै मंगा की सेंपम थादोखरे हाइरे मखा तारकपा अतोप पाउ अमदना अनौबा पॉलिसी अमा सेमदुना अराइबा मोंगदा यूरिया फंगलो मणिपुर की लौमी अयामबना लौ सालग उबा अमसुंग लौसान पीरग उबा ओइबना लैंगांगना अनौबा पॉलिसी अमा सेमदुना यामना लाइबा मोंगदा आधार युमफम होरगा नकपा मफमदा यूरिया हाल फंगलो हरि यूनाइटेड कमिटी मणिपुर UCM ना फोंदोरगले यूनाइटेड कमिटी मणिपुर UCM की प्रेसिडेंट लिसिंग टीम अमना आइमोल के खुंजा तरुक जौन तोंगन तोंगन मफम सिंदा लैंगांगना देपा ममलदा यूरिया हाल फंगन की बगमरी इलेन मथक के वफम असी UCM की प्रेसिडेंट जोइचंद्रा कोंथौ जमना फोंदोके बने मांगना मखा तारादुना हाइकी थौरमदु चिंचाक तमिपाल तांगदबा इरमदम अम ओहेनदबा पंदम द संचिलक UCM की डेवलपमेंट प्रोग्राम की सरगा मोइना पांगथोक बने हाउजिक हाउजिक लेगा लौमी सिंह द यूरिया पीबगी मोंग असि लौफम की पता याउद्रबदी यूरिया पीदबा असिना मरम ओरगा मसा मसा की लौफम लेजदबा लौसान कादुना लौ उरिपा लौमी सिंह लौपुदगी पता लौनरबा होनबदा वाबा खुदोंग चादबगा यामनरे लोइना लौ उबा हाइबसी मतम चाना लौ पेंगबा मतम चाना यूरिया चाइबा इसिंग की फिबम अमदे लौफम बदु तिन तादरब मतम चान तिना हिदा कापथोक हाइबसिंग असि मियामना खंगनरबा वाफमने मरमदुना मणिपुर की लौमी अयामना लौ सालग उबा अमसुंग लौसान पीरग उबा ओइबना लेंगा नौबा पॉलिसी अमा सेमदुना यामना लाइबा मोंगदा आधार द युमफम ओरगा अरकपा मफमदा यूरिया हार फंगलबियु हाइके ऑनलाइन द सेशंस पांगथोक लगने लेबाक असि ओइना सही तरा खुदिंगी बिकोक थीबगी थबक लाकलिबा असिगी सरकम ओइना चलिबा सही लिसिंग अनि कुनमाथोय असिगी ओइना दि सेशंस रिपोर्ट असि ऑनलाइन की खुदांग दोइना खोंगोलगनि अनि यूनियन होम मिनिस्ट्री न फंगदोखे मिनिस्टर ऑफ स्टेट फॉर होम नित्यानंद राय लोक सभा दा हाई पुवारी दा हान बोइना ऑनलाइन की खुदांग द बिकोक थीगदौरिबा असिगी येंगलग वेब पोर्टल सेमगी थबक यामना कन्ना चथारी सही अच्छी के पांगथोकदरबा सेशंस असि हाउकिबा सही लिसिंग अमग सनिपान हुंफुदा आहान बोइना पांगथोकिबा दु थारगा तारगा तरुक सुगने असमदा ऑनलाइन की खुथांग दु ओइना मिकोक थीबगी थबक चथगदौरिबा असिना डेटा सिंग नैनबदसु यांखननबगी पांबाई ओइरगनि आइरे सेंट्रल गवर्नमेंट सेंबर सेशंस पोर्टल असिदा संगबा मतमदा मियुइ अदुगी अकुपा डिटेल खरा मथौ तागने इसाना सेल्फ इनोमरेशन तौगदबसिंगी ओइना दि प्रोसेस असि लोरगा तुंगदा रजिस्टर नंबर अमा पिरकनि हार्बर रजिस्टर ID नंबर असि इनोमरेटर सिंगदा अमुक सिनगदबने मधु खक्तदा ऑफिशियल सिंगदा डेटा अदु सिंग तौकिगने ममांगी सेंसस जगी ओइनादी
enumerator singda jumthong kuding da chatuna chede isintuna data sing khong lambane M2 amasung MGO gi JAC ga hiram amadada mari leinade All Manipur Trade Union Council M2 amasung All Manipur Government Employees Organization NGO gi Joint Administration Council JAC gi requisition meeting saliba tha asigi tayet haukiba thangjarmeda pangthoke amasung Interim Council amasem ki haribadu JAC asiga mari leinade aire M2 amasung MGO gi JAC gi Secretary Publicity and Information TS Prem San Singh na tadorakpa Serol na hai JAC asigi constitutional structure leijariba asiga onna tainabada COVID license ki luraba tanja amri karfim phanungda kana kumba kharana JAC asiba sarak sing naina wananaba bipam pangthokta hodariba amri interim Council Assembly Ariba Asisu Angakwa Pawe. Assembly Haikiba Interim Council ki Chairman TS John Singh Ariba Asisu. JAC Asida ki Potha Kraba Mutilising Ani Taragamapan. Agastara the Pangtokiba General Council meeting Amade. GM Hall Impal the Pangtokiba Special General Body meeting the Sumhana Potha Dayaba Pikrabane. Lisingani Taragani Panta Tabaki Potha Kraba Mu Asi M to Kamsung MGO ki JAC Hiram Amada the Marile Nakitre Ainasu. Makatana Fondoragle. Kanagumana marik chumba wafam khangning ba amri naidaning ba lairaba DJ asig office da laktuna khanglaba yagani haire maka tarakba atopa pau amadana mayai ka ba drug lalon ba ki case ta chena ba amagi detention order khai korna kwas tawkhre mayai ka ba drug puramba ka mari lenna kaksing amadi thawal police station gi makha da case anida chenari ba mioi amagi matakta special secretary home na issue tawki ba detention order ama manipur high court ki justice ki s nobin amadi justice ab mol ki division page na kwas tawkhre Special Secretary Home na issue tawkiba detention order issue tawrakiba equis adugi kaksing equis adudi kaksing district ki manung channa aiba kaksing lamkhaidage sinam sambu sahi kuntraga mathoi surabane magasi mai kaba chinchak purambadagi kaksing amadi thoba district police na ND PSA ki makada case ani lakut krab aduga haujingna judicial custody de lairiba miyoine magasi mai kaba drug puthok pusin tawba khak tanatana more dalaiba drug kingpin singa khusam naduna impal ke Supplier singi kutang da W white tablet sing leiba yon bagi tapak sing da chenai ana police na maral siribane adumoy namak mahaki matakta special secretary home na issue tawr detention order ado supreme court na prevention detention ga mari laina na piriba kanglon sing adu ngak taba maram na maripur ai kona kwas tawra khibane loina na sinam sambu ariba miyo esima khata na fajinda na thambagi atopa maram amalai trabade kanglon gi makhada thado han bagi upai yeng bagi aba court na pe khibane Petitioner ki Defense Council Pongdo Kibagi Matuk in a Chambu ki detention order to Sahi April Kunito the Makatana. Custody the lady at Manipulanga ki special home na Tora Kivane. Adamodamak COVID-19 ki Kudong Chadabasing Labor Maram na Hariba order adu. Equis Masad April Kunipanda Yorake. This detention order adu equis adu atuba matam the bell pibi or topalai adamodamak. Magasima Mang Taki Scenery without doxing aduna maram or hek Tato Kibaka. Padaba Tabaxing adu Amukana Torakadra Habitaza Pasulay Hana Pongdoke. Hariba detention order aduga mari denen equis asina legal gi oiba kari karamba wafum leiba gi khangtok na ba petition tharakibane mage petition adu da hariba detention order adu supreme court pirak liba kanglon singa du India ma the order adu da equis asi hanada gi custody da leire haiba wafum amata yawkhide marmasna order adu kwas tofam thogi ana phongdoke lenga ki maikei da gi di sambu hariba equis asina chathagi ba crime singa du khunai asi mahan ba yaba maramna mahake Matakta makataba investigation chataduna trial loisin kiba matautai. Loinana detenting authorities sing namakogi issue to kiborat ado. Amoganda yangsin hana naba paktak pi bagaloina kanglon sing amohanda yangsin hana naba paktak pi gani ana fangdoke. Court asina su custody de lay ba equis amabo makatana detention tawaki aba lay adom anama custody de lay bamyo amabo. Detention tawba haiba si tangai fadana Supreme Court of India na piriba kanglon sing adu ngak trabadi sanama yaroi aibadagi observation thamke. Loina case record sing kumna yang sida bamtu detention order to kwas taw khibane Ningsing baja abadi equis sambu harba miyo asi yangkhom bikram ko miyo amaga loina mayai ka ba W white tablet lakani lising kun kamari chani supna mari ka kona na mamang sahi ki February taruk ta thawal police na pakat ki hone Yangkhom bikram gi mathakta police na wangpong sathabada harba drugs ninga do sambu ki miyang baka ta photo posin tawbani aina khang bangam ke Amade mahaki masindagi irembam somorjit kauba mioi amadagi W white tablet kilogram manga amsung sahi asigi Mars taraga mangada kaksing police na phagat bangam ke loinana somorjagi masin hangbada arba drugs adu Guwahati da thatok pani
amadi mamang da sukayar thadokre aiba khangba gamkhibani aire department mutpa jana leire haukiba tang 3 August 2023 da Directorate of University and Higher Secondary Education Government of Manipur na thokiba transfer order ki matungina sahi taragi mamang dagi CI College ki History Department ki osa amakak leiduna department asi hingalamba Dr. Bhavananda Singh Takhelambambo mahod pidana modern college da transfer tawkibasi CI College ki History Department asi mutkiba waina thokle haina CI College Student Union phangdorakle modern college transfer tawkibasi CI College ke History Department asi mutat piba waina thokle ana CI College Student Union phangdorakle Union asi ki General Secretary Y Rozan Khudik pidona thadorokba Jerol amana ai mausin piba oza tharaktana amakak leijaba oza transfer tawkiba asina department asida tamleba mahiroising ponsi mangba yabagi phimda leire college asi bu mutat pigada balairaga di lenga college system mairoi tambada ya pakari ki bibirobano oza sing asi ki mod pitri phabo college asida hojik jathariba thabak thorom sing punamak thingjalagani aire makatarakba atopa pau amadana prime minister na ministry punamaki pau khumpi banga ngami mahakari ki tumina leiribano Pegasus watuk aduki mayut oriba Israel gi NSO group aduga defense ministry ga transaction tawna ki balaiti an ministry aduna phangdo ki bagi hek nongan bada Congress ki senate losing ba peace in the baramna sumna ki prime minister Narendra Modi khaktana ministry sing amasung department pura makim hot chinda watuk asigi matang da pakum bi bang kami abasung hangna kari ki tumina leiribano haiba haina ngasi hangre India jauna malim gi lebak ki amrom da miyu kya gi mathakta surveillance tawna na bagi makda NSO group ki Pegasus software sen na ki aibagi maral ki asira ki bagi tungda Israeli surveillance software company aduda attack taw behenga lakhe Rajya Sabha da ningthoka pa numita hawang amagi pakum pibada Minister of State for Defenses azoi bhaktan NSO group technologies ka Ministry of Defenses na transaction amata tawna khide aike Oirakliba phibam adugi matang da phongdok latuna Minister Sidambaram na Defense Ministry gi di NSO group aduga dil tawna di haina masamak sengdokre Ministry adubudi chumle haina loba yare aduba lehoriba mahusana jingnariba dozen tangkhai amadugi di karam tawba haina hangladuna tweet tawke somdagi Prime Minister adu khatra ministry sing department sing punamak adugi pakhom piba ngame kari gidabam hakto min lairibano haina hanaki Home Minister aduna hangke Taliban na awang Afghanistan mapung phana khudum chanaba miyang thamkhre lesing kya lanjana khre awang thangba Afghanistan da akan pa attack sing matungda Taliban na laibak pupunamita Afghan provincial capital taru paisin ki baka miwi lesing kya na kharasa phagada Kabul amasung atai center sing gidamak mayum thaduk tuna lanjana khre mahusana Taliban ki mewukta leiba awang thangba Afghanistan ki khwaidagi chawa city region amada government na paiba adu mapung phana ningkai khraga da bagi ma ingit am oigadaba Mazari Sarifta Housing Lalo Pusing Adolami and Tamkre. Government forcing the Su Hotline Islamic Sing Aduba Kandahar Amasung Helman Katangba Pesto Lon Ngangba Provincing the Lantinari Hariba Mafam Sing Asdaki Taliban Gima Pangal Sagala Kipani. Salibata Sigilurapada Troop Lokpa Mapung Parakata Amasung Makwagi Quadigi Sangbalal Adu Toklagadabi United States na Haujik Ati Amata Taurori Aduvamadu Tatolagane. Adumoynamak makoy special envoy Zalme Khalil Jat po Taliban bo sisper amajana na honaba Qatar da thakre Khalil Jat na Taliban ba makoy akan pa attack sang atulep na bataksin gani ari United States ki State Department haike Afghanistan ki khwadi maru oiba jumlon na sing Pakistan China amasung Iran dagi official sensu Qatar gi mafam sing adu da saru yagane Thengna phangba pawgi matung ina Taliban na provincial capital khudum chanba tare subo na khathang ba Afghanistan ge Farah City adu sukudum jankre security force inga khara khuthokna batung danga sinabit jung batung da Taliban na city adu gi manung da sangsil lakre amasung governor ki office police headquarters pasin kre aina Farah provincial council member Salal Abbu danga sileba kupon meta pawgi agency AFP da phongdo lakre Nagalammarom da flight sing lek khitrangai ki mamang Indian sing Afghan thadok na ba khan kre Taliban ga Afghan government force singa sathariba lan kan bahengala kibadagi India na laibak asigi national sing da Afghanistan ge marisuba khwaidigi chawba city Mazar-e-Sharif dagi special flight amada ngasi laibak adu thadok na ba khan kre special flight ama Mazar-e-Sharif dagi New Delhi gidamak pairak lagane harba city adu ki manung amsu akoi bida leriba Indian national sing ngasi no medang waram atheng bada pairak adu special flight adu da tolak na ba hijack re aina city adu da laiba Indian consulate adu na tweet tawke
consulate aduda thabak tawriba Indian sing adusu flight asida jaruk lagari masega loinana Mazar Kandahar Jalalabad amsung era taleriba consulate mari da Indian sing amada leiraroi special flight aduda tholukpa pamba Indian citizen singna makoida makoigi mapung phaba maming amasung passport number gumba malik chumba sing consulate aduda kudakta thagalakna ba khankhre government data ki matungina Afghanistan da haujuk charok na India lising ama samang harom leire accident da amma yumdagi thokiba ani punnam yoi ohum sire lambi ki accident da amma amadi yumdagi thokiba ani singneninga oiba mongda siramba yauna tongan tongan ba mafumda punnam yoi ohum sikre press na phangba pauda Impal West District ki Lamsang Police Station konba phayeng Don Bosco School mana ki lambi da nahan numida pung tarirom tawa matam da thokiba lambi ki accident da miyo yama laikana ban nangdana sike thawdog adu da laikhitraba miyo adu ki mameng Angang kunindro sahi nipuga mga apok papijoy kawe phayeng mayat lekai dagine numidagi pungpham adu da miyo asina thopa registration number thadreba Honda Fttba ga singdarom dagi lakpa I10 car NL06A 7818 asiga thengjinabada thina sokpadagi laikanaba nangdan laikhidabane thawdog adu ga mari lena Lamsang Police Station na case ambalokot paga loina da laikhitraba miyo adu ki haksang adu RIMS ki mokda postmortem tawra matungda imong manu ki miyo singda sinakre aire Amaromda tha asigi marida jumdagi thokiba mioi ani chingdaninga oiba mongda ngarang asiba aksang oina thengnakhre Luballa kuntramathoi ihanbagi drug ga kodana mioi ama fare Imphal East District Police ki narcotic cell gi team na Jut Athletic Development Association jadagi thongmi singha pullaga chathaba frisking checking te mai ka drug lalon ma mioi ama luballa kuntramathoi ihanbagi drug ga kodana ngarang fare Police ki pauna hai fara badrak lalon bamiyo ito ki maming MD Gyazuddin sahi kuntragani thoi apok pa MD Mahiruddin kawi Impal East District ki kyamgai awang lekai dagine Thajabaya ba pau amana phangbadagi Impal East District Police ki SP Additional SP LO amadi SDPO Prompar ki miyeng makada Narcotic Cell ki OC KS Devkumar losing lage ASI MD Tamijur na mateng pang patim na yadage thawmi singa pullaga ngarak no bidang pungnipan makhairum taba matamda Kyamgai idga salam manungi area da frisking checking chathage frisking checking chatringai cherakadu MD Gyazuddin asi sapon kep tara manga da hapalupa la kuntraga mathoi lising kungi oikadaba heroin powder gram chama yankai taruk asi podon lakpa thengna badagi phabane pharaba miyo edu mangodagi phanglaba heroin powder atuga konana irilbung police station da senna bagaloinana maki mathakta case amalokhale haire barak thong ya khidre gari sing panduna leire National Highway 37 Impal Jiribam lambi ke marwaiba thonga ma weriba barak thong da tingba joli ama tatpadagi pot puba gari landok lanjan tawbada apan ba thokre aire pause asina lambi asida saliba driver sing dagi phangba pauna ai ngasai pung tarit makhairum taba patam da pot puba truck ma lalingai da thong adugi platform adusu yalaga puri banakal amadagi nakal ama phawwa tingba soba joli ama tatkibane joli tatkiba aduna maram oiraga pot puba amadi hangba gari singlan bayadana matam sangna panduna laike tungda thong adu NSIDCL gi kangbuna laklaga taliba joli adu semjilaba matungda namidang waram pungbari rom taba matamda hangba gari singlan ba hawanke adu moinamak joli adu ngasi sembal loikadaba loidabana pot puba truck sing di lan bayadana laike aire namidang waram phawpada pot thanna yawba truck sama yankai rom barakta panduna lairi aina driver sina pangdoke Employees in the Tapak Lepagi Kongsang Sangsingani Aina Kihan Gre Manipur government ki tongan but department sing the Tabak Toriba employees in a matam kagi mamangda Tanduna laki but demand sing sayul amagimanung the Tabak on Tok Trabade says work strike Kongsang Agasta Ragatari Gisang Chalagina Hana Manipur government services Badarasan MGSF na Pongdoragle MGSF ki President Dr. M. Rajendra Kudek Pidu Manipur ge Sip Secretary de Pesin ki Aib Serola Mana Ai Hoki ba kumza lising ani tara ganipan ki jola ini panda federation ni mil sing amate chief secretary ga MOU ama kudek pinad no kumza lising ani konge April lamadagi state employee punamakta 7 page chana bajana ki balai rabane adu manamak central service singi DA ama DDR ki DR gi red chada 28 jaukraba state employee sing asige wanade chada tarita adumak lairi marmasina aduma matamda central ga marana pokat pio pe anomaly matang da su hausik sayana Cameron lady Hokiba Tankang Kia state government about the Patterson Megati Wari Sanaduna Watok Singasi Luciana Palip Nakrabani Adubanga Sipoba Tabanga Pakat Pagi Mamita Adre Manipur the ED office Hangdokre
Manipur ki ahan ba enforcement directorate ED ki office kasi Imphal ki sangak from the Angdokre amadi hayang dagi matau tawba awragane. Imphal da hangliba sub zonal office ase Assam ki Guwahati da leba zonal office ki makada salai gani amadi deputy director ki rank ki officer amana makok oigane. Sub zonal office ase ki jurisdiction ase Manipur pumba konsen gane. Enforcement directorate ki anubu office ase na state amadi central law enforcement agency singa punna chaminaduna state ase ki huangmada Arun ba pambay da sel thadok thajin tawriba singi madakta yangsin ba yauna stada sige law and order gi oiba hiram singda ahen ba miyang thamba ngamlagane panbaja badi Manipur da hangdok liba sub zonal asiga chap manaba office ma megada ki silong da hangdok khre made hayang dagi mathok tawba huragane enforcement directorate asi union finance ministry gi makha ta leibani amade money laundering act foreign access management act amade Positive economic offenders act na chingba asigi mathau pangthok pagi thaudang pu bane tong taraba yai India Meteorological Department IM dina thadorakpa weather broadcast ki matungina lakadur berbit mangani marungda Manipur jauna awang nongpo ki mafum kiada amadi sub Himalayan West Bengal amadi Sikkim damai oirabdagi horaga akan ba nong taraba yai aire pawasina hai Bay of Bengal dagi Humlakba nong pupa nong sinamaram oiduna tha asigi taraga mathoida akan ba nong taraba yai Nubidasigi August taragom doi phawa Assam Meghalaya amade Arunachal Pradesh ki mafam gyada millimeter chani gi mathakta nong taragane phiba masida tangai fadana lakadur namit mangani asida Assam Meghalaya Nagaland Manipur Mizoram amadi Tripura da section na lainana basu IMD gi megade section warol thamlakre report asigi matungina Manipur gi senapati amadi Ukhrul district jauna Kokraja West Karbi Anglong Dhemaji Tinsukia Kohima Pekamadi lower divang bani na singba awang nongpo ki tongan ba district singta ayan ba section tharong lokana na basu kangalakle August kunmari fauba assembly session phamgadori saliba August kuntagi awgadori ba taraga mathoi suba legislative assembly ki taraga humdoi suba session ase tha asigi kunmari fauba chathana na bangasi phamkiba house ki business advisory committee na warep lokre Navin mangade session oijer ga su thangja amasung humajin suthi hoiba maram na be phamajege Sitting home dagi yana lairoi dawri mifam hawan bitta laikidaba house ki member oiramba taret ki obituary reference pangtho gadawri sanabagi pau amada Lionel Messi France ki PSG da jawbada yanare Messi ki apokpa Lionel Messi France club Paris Saint-Germain PSG da jawbada yanare an star footballer asigi apokpa na lebak popon mita fangdokre France ki pau se la equipe amasung Spanish ki mundo Deportivo Argentina midfielder asi PSG da jawna na ba sahi anege Dil da January ana report taw khrapa mutung da Reuters ke reporters sing Messi ba mahak ki apokba George ga loina Barcelona gi airport da Paris tamna chanana bagi damak lak pa uke airport da dura reporters sing mahak ki masarupa PSG ke khode pinaga da rabra aina hangbada apokba George Messi ki pakhum da hoi aina piramke sahi kuntra ga mari suraba Messi puriba plane adu karampa chap chapa matam da France ki konung adu da thunglagani aiba khangba ngamde adubo ngasi gi atheng badadi thungla pa yari School boy amu oina Barcelona da join to kiba Messi na Spanish giant club adu ki matam pumpagi oina top scholar amasung khwaidagi faraba club ki footballer oike Ballon d'Or taruk lag winner oikraba Messi haukiba nomaiching nimit tambilu piranga loina na mahagna Angang oringa dagi jaruk ba club adu bo kaina bidai pike La Liga gi fair play kanglun sing maram orga Lionel Messi ba Barcelona na makata na thamba ngambagi upai leitre aina phangdoke France ki PSG da di Maisana club adu ki front line yana mapanggal kan angadori Messi gi hanagi Barcelona gi teammate Neymar amasung sahi norbe France striker Mbappe club adu da hana yauraga leirabane makoyani malem gi khwadi gi faraba sanaroi sing oina kanari bangatane adu Barcelona gi goal chatuk marfugani thoi chandano matam bomba record scholar oriba Messi ga jawsin krabade France club aduna han boina Champions League lawna nabaki mangliba mang aduda henda inot hapkadore PSG gi Cositino da Spanish defender Sergio Ramos na Real Madrid dagi Das midfielder Jorginho Wijnaldum na Liverpool dagi handaki sambur asagi pre-transfer da lawsin kraba matung France club atu da jawgudur ba khwaidagi noba asawa footballer gi maming Messi na oire Messi na lising ani mapal lising ani taraga mathoi lising ani taraga nithoi lising ani taraga manga amasung lising ani taraga mapanda Ballon d'Or fangke Barcelona gi forit lingai punna trophy kuntraga manga lauki meduda Champions League mari Spanish Championship tara Copa del Rey taret European Super Cup ahum Spanish Super Cup ahum amasung club World Cup ahum lauki
Maka tarakpa atopa pau amadana pung nifu kamathoi total ban kaukre. National Highway to Paktokpada Sokalaba Revenue Palace Tarieta Zone Action Committee of National Highway to Expansions Affected Land Owners Lenga Kitawang Bopenda Papangtoktuna. Hayang ayong pung taruk tagi matang kinamit habadi agas taragan ito'y kipong Nobidang pung taragan matoy pauba pung nifu kamatoy ki total ban kaukre. Joint Committee asina thadorak ba serol amana hairi Revenue Palace Tarit habadi Mantri Lagai Khonghampat Paidingka Tendong Yan Maharavi Sekmai amasung Kangla Tombiki oiba apan ba mifam amanga sipang doke. Mifam aduda khul singna thengna ba khudong chada ba singi marakta kumna khana ki bagal hoinana. Mifam aduna Impal West DC ki thawng ba penda ba phang doke. Kunjasina hiram asiga marik lena hanjin hanjinda wakat sabagi lenga na piri ba pakhum piningai oide Maramaduna lenga ki meketi ki maram chapa pakhum ama pidaba asigi mayukta mifam aduna Revenue Palace Tarit asida hayang pung taruk taki mathange Nabi habadi agas taragan ito ki nung bidak pung taragan bathoy bawa total ban kauna do pare bloke bane Banasina medical electricity water supply nat ka mari lena bathabak thorum sing postal press media NSIDCL ki thabak examination dadi komthokane loinana housing state asli uriba covid ki phiba masi yenglaga Lengang na piriba SOP sing ang nasa tajagani ay nasu zero do na makata na phongdorakle police na misam ki photo lobagi case register daukre Thasi ki taraga mga tapang to kadoriba lebak kasi kining tamban mit kimbang oinana police na leirak khulak amadi jum da changdana thipa humbagi tabak chatabada misam miyam bu parek lepan dona photo amadi video lobagi mayukta Manipur Human Rights Commission MSRC na sumoto case ma register daukre Harba sumoto case adu miyukya amagi meketiki police na thipa humbagi tabak chatabada Miyam singbo photo amadi video kaptuna media da phoglakpada penda bo wakat kya lakpada ki lokat ke bani Masigi batakta Impal da pongba pausi amada cha police ki thawng asina misam miyam da piriba khudong chada basinga dugi maramda irakkiba editor da commission asina kumni yengsilaba matang da police ki thawng atuna miyam gi arun athop ikai khumna da badagi mami ta badagi case register taw ke bani loinana thasi ki kunthama thoi phawba ki manung da police na thiba humba ki thabak cha thabada misam miyam gi photo amadi video kaptuna right to Privacy ikai khumna tripagi maram pirakna ba Manipur ki Director General of Police DGP da commission asina kangan khre aire State song oibagi ayaba pinanaba ajagre sangnareba ayiba laikitraba Bizenta Kumar sanfana iramba sanalaibak Manipur aiba minute ani sangba isayasi State asigi song ohenbada ayit papidana ba laikitrabagi masanupa Dr. Basaspati Mayum Bidyavati Sarmada lengaki Maigadi ki serul ama thadun ajagre Manipur da lengaki Commissioner Art and Culture nangasi thaki ba serul aduda isayasi chinaba yabagi letter of consent pibenana baso kangan khre aire yamna sathi ba makal ki virus ama thekna khre geni da han boina miyoi ba khunai da asoba saithing piba ngamba Marburg virus thekna khre aina World Health Organization da phongdor ke ba loina na hariba virus makal asina narabadi sibagi chang chada marfogani pan ki chang da lai aina phongdorakle atopa pau amadana Fttba esing thaklubadagi Angang ani sire atai kya amra hospitalized tawgre Uttar Pradesh ki capital Lucknow da amot akai yauba Fttba esing thaklubadagi Angang ani sikre amasung atai Angang singjawna miyo kya Leikannakhre thijin ba upada patient sing adu food poisoning de sokan kiba singni natragana amot pa esing thakluba singni habesi khangba ngamke nengthawga ba bitta Angang ani makoi ki jum da siki amasung madugi matung da Angang singjawna miyo tara hena hospitalized tawge Angang tara ki marung da Angang taret sahi tara gani thoi jaukhre basing ne amasung Angang ahum na sahi tara gani thoi sura basing ne Angang tara hum doi amasung sahi kuntra manga sura binapi ama treatment pibadagi phibam phagalaki han hospital authorities na pangdoragle CMO ki direction da athu akai ki sinada ba mafam adu da ambulance ahum thamkre mafam adu da medical team ama thambakal huina area adu bo SARS poriba medical officer amasung hospital du ki medical superintendent da mekup na hum singna laina ba aike Aru the content sing asige maru oiba pau khara asiba pau dam jariba Manipur local news YouTube channel amadi Facebook page asidagi yengbiri popuna mapathaga jari channel asina tomda kanarabade subscribe to bit version subscribe to bir moloina like and share to busu kawi kan pramakbo amukhana thaga jari